Free Movement Regime FMR Louthokhiba Firep Handoknaba amadi border fencing thabak lepnabagi matangda United Naga Council na ngasi Manipur Governor Ajay Kumar Bala unaduna Wari Sanakhre UNC na Central Government numit kunni matam thaduna taliba demand asigi paukhum piraktabana khongjong chansingba hauragani haina UNC gi President NG Lohona fongdorakle ngasi UNC gi mihut tarana saba delegate team ama Raj Bhavanda Governor ga unaduna Wari Sanaruraba matung paumi singda paudam laduna UNC President Lohona hai FMR Louthokhiba Firep Handoknaba amadi border fencing lepkadabani haiduna UNC na Central Government numit kunni matam tharakhiba adu haukiba tang mapanda aroiba numit oiki ngasi Governor ga unaruraba matung Central Government ki mihut singa faminaraga Wari sanase haina fongdoraki hairi adumakpu UNC na thakiba matam helabani khongjang changsinaba sem sare adumakpu athuba matam asida Governor na sinduna Central Government ka Wari sananaba silaklabadi khongjang handokpa natraga handoktaba adu matam aduda khanagani haina fongdokhi dada ibe makigano azab thammo sigi yumse next TMT na checksin na laksilaga thamgrabani ne dada rangse juhar habaga amta kidarbo asumna mayamna machalbo ngapshan dugum masigi yumasibu asoyangan kokadabadagi next TMT na ngapseli next TMT juhar habading ngakokna na basembani German technology sinabana concrete ka tokna tinaba matamda kapamul amuk hena hengal adli next TMT strength is in the quick